Ngasigi movie asida past leba nupa amaga future da leba nupi amaga radio amagi kuthangda pau faunai masina akoibada leriya fibamda akaiba khara thoi asumna tawasina makoi masa masada amadi makoigi akoibada leriba mi singnuda kari awanba lakpage habado video asi loibo yengbiraga khangminasi masi science fiction movie amo ojarabasu romance fajana yawba adombu soidana emotional ohenba ngamgadaba movie amani movie asida yawriba twist asi adom he yengba matamda ayengba khoida soidana emotional oigani khali kuman story na ngasi pujarliba movie asigi mamingdi Ditto haibagi meaning di the same thing again haibani Manipuri da haragana amukasu chap manana haibani movie asi 2022 da release tawkiba Korean movie amani movie asigi rating khara panjarabada IMDb da 10 gi manungda 6.8 fangi aduga Rotten Tomato dana 5 gi manungda 3.5 fangi movie asigi budget ti official oina haiba leite aduga box office ta movie asina 3.75 million tagi hena tanba ngamkre movie asita lead role loriba singdi Eugene gi chalonda Wio Juha Hansol gi saktam langniba asina Kim Hee Yun Yong gi chalonda Wio Jin Go Yeonji gi chalonda Na In Won aduga Kim gi chalonda Bae In Hyo aduga movie asi hodringeda mamangi video da like comment tawiramba share tawiramba punamapu thagarba phongdokchari adudi hojik movie asi gi wari da langlasi movie gi horokpada khoina uribasi Kim Koba Engineering College ki satra amana headphone da isai yam nungaina taraga second thoduna lakpase ahanbada uhali ngasi asi college ki shuti sangna tharo matungda amu hana reopen tawba numini laklibasi mathandanate mamanaba masu yawri mamanaba duna hari nang khangdro handakti mechanical engineering da nupi tranga admission tawre haise Kim masida ingangna haidi kari aduk yamba nupi adusu mechanical engineering da mamanaba duna hoine yam hararo kinu atopa wa masu leirine makoi singdugi marakta top scorer amasu yawri mado register di torame aduga admission di toramdri ai nangonda magi number pige nanu upayam toroga mahakpo akoigi department da admission tawnabu honau khwaidai ma awangbu nupiduna akoi department da laadi akoisu chawtok chaidana akoida uji uhaliba chahi asi 1999 ni mamanaba duna Kimda nupidugi number pirami Kimna sakangdaba nupiduda voicemail da hairi aina tabada nang college asida register tawrame aduga huji fawa admission tawdri university asigi khwaidagi faba department asi mechanical engineering ni aduna nangsu mechanical engineering da join tawro masigi damakta nangna pama mateng khudima aina pangani tasengmadi ai mechanical engineering gi leader ni asumna nupi edu mechanical engineering lownabagi damakta wahai kara hairi nang ngasi laklo mechanical engineering da admission tawro aduga ngasi nungdangna tawgadoriba freshers meeting ase yawro ai nangbu college auditorium da ngaidona leramge aduga aikoi ni party du da chaminarase tasengmadi Kim nupi dugi matangda karimata khangba nate mahakna khangi baibu mahakna voicemail tharibasi nupi amani si khatani magi wakalda khalisina mahakki mamanabasingna nupi dubu tinadringaida maga hana tinahoge karigumba yaragana kona dangda tapna nupi dugi boyfriend oigesini masini Kim gi lang college asida atoba department singlei masida nupi di mayama tami adubu makoigi hostel dagidi yamna lapi maram masina madudagi uva fangde aduga boys hostel lagi mafam aduda koicha chapasu oja singna yade maram masina mechanical engineering gi chhatra nupa masa singna nupi masa ubase khara atum pami masigi matungda nupi duna voicemail adu taraga Kimda mu halaga call tawrakle nupi eduna hairi hoi ai budi laklage adu nang kamai masak khangdoino aidi nang amu fau udri Kimna magi dress ki machu hairaga ai nangbu auditorium da ngaidun leramlage asumna Kim gi tabakse kitangdi laithorakle masigi matungda nupi eduga Kimga auditorium da thengnare Kimdi nupi sibu hanbu maktada magi thamoida yam pamba du thokle mai sidi love at first sight haiduni nupi asigi maming Hansol kawi Hansol na Kimda hairi nangse mechanical engineering gi leader ne haidai ado ai college asigi matangda karimata khangde aduna nangna engonda college asigi koibase khara takpigera aduga ai clubs kumba join tawbasu pami asigumba Hansol gi wahaise tabada Kimdi yam harauna man hek ningmudu thunglabagum hoi pubige club ta soidana pubini masidagi Hansol bu Kimna college ki jaga khudingma mafam taklami Kimdi Hansol ga asumna chatminaba sida yamna nungaiba celebration amadu mangaire asumna college asigi akoibase yenglaklaba matungda radio thamba ka amagi mapa yoksalagne Hansol di
ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯔꯦꯗꯤꯑꯣꯁꯦ ꯑꯣꯄꯔꯦꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯀꯤꯝꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯒꯤ ꯂꯣꯛꯇꯨ ꯄꯥꯏꯔꯨꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯕꯗꯒꯤ ꯀꯤꯝꯅ ꯍꯟꯁꯣꯜꯗ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ, ꯍꯦꯟꯗꯜ ꯑꯁꯤ ꯀꯔꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯦ, ꯅꯣꯡꯃ ꯐꯖꯅ ꯌꯦꯡꯂꯁꯤ꯫ ꯍꯟꯁꯣꯜꯅ ꯀꯤꯝꯗ ꯍꯪꯂꯤ, ꯀꯣꯂꯦꯖ ꯑꯁꯤꯗ ꯔꯦꯗꯤꯑꯣꯁꯦ ꯐꯖꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯩꯕ ꯃꯤ ꯂꯩꯒꯗ꯭ꯔꯥ? ꯇꯁꯦꯡꯕꯗꯤ ꯀꯤꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯣꯟ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯔꯦꯗꯤꯑꯣ ꯂꯩ ꯑꯃꯗꯤ ꯔꯦꯗꯤꯑꯣꯗꯨ ꯁꯤꯖꯤꯟꯅꯕꯁꯨ ꯐꯖꯅ ꯍꯩ꯫ ꯑꯗꯨꯕꯨ ꯀꯤꯝꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯟꯁꯣꯜꯗ ꯁꯣꯟ ꯔꯦꯗꯤꯑꯣ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯩꯌꯦꯅ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯁꯣꯟꯒ ꯍꯟꯁꯣꯜꯒ ꯑꯁꯨꯝ ꯅꯛꯁꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯪꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯁꯣꯜꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯤꯝꯅ ꯍꯥꯏꯔꯤ, ꯃꯁꯤꯗꯤ ꯊꯥꯏꯅꯒꯤ ꯃꯤꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯨꯝꯕ ꯑꯅꯧꯕ ꯗꯤꯚꯥꯏꯁ ꯃꯌꯥꯝ ꯂꯥꯛꯑꯁꯤꯗꯤ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣꯁꯦ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯩꯔꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ? ꯍꯟꯁꯣꯜꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯑꯩꯗꯤ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣꯁꯦ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯩꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ, ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯗꯤ ꯃꯁꯤꯒꯤ ꯔꯦꯗꯤꯑꯣꯁꯦ ꯑꯣꯄꯔꯦꯠ ꯇꯧꯕ ꯇꯝꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯤꯝ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐ꯭ꯔꯦꯁꯔꯁ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯦꯟꯖꯣꯏ ꯇꯧꯕꯁꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯀꯤꯝꯗ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯤ, ꯀꯤꯝꯗ ꯃꯍꯥꯛꯅ ꯍꯪꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯁꯦꯅꯤꯌꯔ ꯑꯃꯅꯤ ꯈꯜꯂꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯅꯤ꯫ ꯀꯤꯝꯅ ꯃꯁꯤꯗ ꯈꯨꯝꯂꯛꯂꯤꯕꯁꯤ something to do with machines꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯀꯤꯝꯁꯤ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯑꯁꯤꯗ ꯊꯋꯥꯏ ꯀꯌꯥ ꯌꯥꯎꯗꯦ, ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯐꯥꯎ ꯈꯪꯖꯗꯦ꯫ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯍꯦꯟꯁꯣꯜꯗ ꯌꯦꯡꯅꯔꯤ, ꯃꯔꯝꯗꯤ ꯍꯦꯟꯁꯣꯜ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯇꯣꯞ ꯁ꯭ꯀꯣꯔꯔꯅꯤ, ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯂꯛꯄꯁꯤꯗꯅꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯦꯅꯤꯌꯔ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯍꯦꯟꯁꯣꯜꯗ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯔꯦꯝꯅꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯤ, ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤ ꯃꯈꯜ ꯑꯍꯨꯝ ꯂꯩ, ꯅꯨꯄꯥ ꯑꯃ, ꯅꯨꯄꯤ ꯑꯃ, ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯕ ꯅꯨꯄꯤꯁꯤꯡ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯕ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯤ ꯃꯔꯛꯇ ꯆꯟꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯍꯦꯟꯁꯣꯜꯅ ꯃꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄ ꯉꯝꯒꯗꯕ ꯆꯤꯟ ꯊꯤꯕ ꯋꯥꯍꯩ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯃꯔꯝꯗꯤ ꯀꯣꯂꯦꯖꯇ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯁꯤ ꯁꯦꯅꯤꯌꯔꯁꯤꯡꯅ ꯑꯅꯧꯕ ꯂꯥꯛꯄ ꯖꯨꯅꯤꯌꯔꯗ ꯔꯦꯒꯤꯡ ꯇꯧꯕꯁꯤ ꯇꯣꯏꯅ ꯊꯣꯛꯏ, ꯑꯗꯨꯕꯨ ꯍꯟꯁꯣꯜꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯦꯡ ꯇꯥꯏꯞ ꯇꯧꯕ ꯁꯦꯅꯤꯌꯔ ꯑꯗꯨꯗ ꯃꯆꯤꯟ ꯊꯤꯔꯒ ꯈꯨꯝꯃꯤ꯫ ꯀꯤꯝꯗꯤ ꯃꯁꯤꯗ ꯄꯨꯡꯉꯛ ꯉꯛꯂꯤ, ꯃꯔꯝꯗꯤ ꯁꯦꯅꯤꯌꯔ ꯑꯗꯨ ꯃꯍꯥꯛꯅ ꯋꯥꯅ ꯍꯪꯒꯠꯅꯕ ꯈꯨꯝꯕ ꯉꯝꯗꯕꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯟꯁꯣꯜꯕꯨ ꯊꯤꯟꯕ ꯀꯤꯝꯅ ꯂꯥꯛꯂꯤ꯫ ꯀꯤꯝꯅ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯦꯡꯒꯨꯝꯂꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯀꯤꯅꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯃꯉꯣꯟꯗ ꯊꯤꯅꯒ ꯉꯥꯡꯂꯝꯃꯤ, ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯉꯥꯡꯕ ꯆꯩꯕꯗꯧꯅ꯫ ꯃꯗꯨꯃ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯗꯧꯕ ꯃꯥꯟꯗꯦ, ꯑꯗꯨꯒ ꯑꯩꯅ ꯀꯤꯔꯤꯁꯤꯅ ꯃꯣꯏ ꯁꯦꯅꯤꯌꯔꯈꯩ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣই ꯑꯃꯨꯛ ꯐꯨꯗꯈꯤꯗꯅ꯫ ꯃꯁꯤꯗ ꯍꯦꯟꯁꯣꯜꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯤꯔꯤꯕꯗꯤ? ꯂꯥꯟꯕꯅ ꯃꯣꯏꯅ ꯂꯥꯜꯂꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧ ꯀꯤꯗꯣꯏꯕ? ꯀꯤꯗꯣꯏꯗꯤ ꯃꯈꯣꯏꯅꯤ꯫ ꯍꯦꯟꯁꯣꯜꯕꯨ ꯍꯣꯁꯇꯦꯜ ꯐꯥꯎꯕ ꯊꯤꯟꯕ ꯂꯥꯛꯂꯦ꯫ ꯍꯣꯁꯇꯦꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯤꯝꯅ ꯍꯥꯏꯔꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯅꯪꯒ ꯑꯩꯒ ꯑꯁꯨꯝꯅ ꯂꯣꯏꯅꯕꯁꯦ꯫ ꯉꯁꯤ ꯈꯛ ꯊꯦꯡꯅꯕ ꯂꯣꯏꯅꯕ ꯑꯣꯏꯖꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯕꯣꯟꯗꯤꯡ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯂꯟꯆ ꯇꯧꯃꯤꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯀꯤꯝꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯀꯔꯤ ꯀꯩꯅꯣ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯍꯦꯟꯁꯣꯜꯗꯤ ꯃꯁꯤ ꯇꯥꯔꯒ ꯈꯤꯇꯪ ꯆꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯝꯁꯨ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ? ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯍꯦꯟꯖꯜꯂꯕ ꯖꯥꯠꯂꯥ? ꯍꯟꯁꯣꯜ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯃꯒ, ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯟꯆꯇ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯒ ꯍꯣꯁꯇꯦꯜ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯤꯝꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯒ ꯁꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯕ ꯃꯇꯨꯡ ꯍꯦꯟꯁꯣꯜꯅ ꯔꯦꯗꯤꯑꯣꯗꯨ ꯄꯥꯝꯕꯅꯤꯅ ꯀꯤꯝꯅ ꯁꯣꯟꯗ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯗꯨꯕꯨ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯅꯕ ꯂꯧꯒꯦ ꯍꯥꯏꯔꯤ꯫ ꯍꯦꯟꯁꯣꯜꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯐꯝꯗ ꯃꯗꯨ ꯁꯤꯖꯤꯟꯅꯗꯅ ꯂꯩꯕꯅꯤ, ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯄꯨꯖꯈꯣ꯫ ꯀꯤꯝꯒꯤ ꯃꯇꯥꯡꯗ ꯈꯔ ꯄꯜꯂꯕꯗ ꯀꯤꯝ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯖꯕ ꯊꯦꯡꯒꯨ ꯃꯆꯥꯗꯨ ꯃꯉꯥꯏꯔꯦ꯫ ꯊꯦꯡꯒꯨꯗꯨꯗ ꯃꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯤ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ, ꯍꯦꯟꯁꯣꯜꯒ ꯊꯦꯡꯅꯈꯤꯕ, ꯃꯥꯅ ꯐꯥꯎꯈꯤꯕ, ꯃꯈꯣꯏꯅꯤ ꯀꯣꯏ ꯆꯠꯃꯤꯟꯅꯈꯤꯕꯗ ꯅꯨꯡꯉꯥꯏꯕꯁꯤꯡ, ꯑꯇꯩ ꯑꯇꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ꯫ ꯀꯤꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁ꯭ꯋꯥꯟꯒꯤ ꯔꯦꯗꯤꯑꯣ ꯑꯗꯨ ꯄꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯃꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯗꯤꯑꯣꯁꯤꯗꯒꯤ ꯃꯈꯣꯟ ꯈꯔ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯀꯤꯝꯗꯤ ꯉꯁꯥꯏ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜ ꯑꯁꯦ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯤꯝ ꯑꯃꯗꯤ ꯍꯦꯟꯁꯣꯜ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖꯇ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯤꯝꯅ ꯍꯟꯁꯣꯜꯗ ꯍꯪꯂꯤ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯦ ꯈꯜꯂꯤꯅꯣ?
ꯍꯟꯁꯣꯜꯅ ꯍꯥꯏꯔꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯝꯗꯤ ꯉꯥꯡꯉꯤꯕꯗꯨꯒ ꯐꯖꯅ ꯇꯥꯗꯦ, ꯍꯟꯁꯣꯜꯗ ꯆꯥꯗꯧꯒꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯝꯅ ꯍꯦꯟꯁꯣꯜꯁꯤ ꯉꯔꯥꯡ ꯎꯕꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯔꯝꯕꯗꯧꯅ ꯋꯥꯈꯜꯗ ꯈꯟꯖꯔꯤ꯫ ꯍꯦꯟꯁꯣꯜꯅ ꯑꯃꯨꯛ ꯀꯤꯝꯗ ꯍꯪꯂꯛꯂꯤ, ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤ? ꯍꯪꯉꯤꯕ ꯋꯥꯍꯪꯗꯣ ꯃꯨꯟꯅ ꯇꯥꯁꯜꯂꯨꯗꯦ ꯃꯍꯥꯛ꯫ ꯀꯤꯝꯅ ꯏꯈꯟ ꯈꯟꯊꯔꯨꯗꯅ ꯍꯥꯏꯔꯨꯏ, ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯀꯤꯁ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯀꯤꯝꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯒ ꯋꯥꯈꯜꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯨꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯚꯥꯞ ꯑꯣꯏꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯟꯁꯣꯜꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯀꯤꯝꯁꯨ ꯁꯣꯏꯕꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯂꯧꯈꯤꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯟꯅꯕ ꯑꯃ ꯀꯧꯁꯟꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯤꯝ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯊꯦꯡꯒꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯝꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯀꯤꯝꯅ ꯍꯥꯏꯔꯤ, ꯑꯩꯅ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ꯫ ꯂꯚ ꯁ꯭ꯇꯣꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯟꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯁꯦ ꯄꯨꯔꯥ ꯄ꯭ꯂꯦꯕꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯝꯂꯒꯅꯤ꯫ ꯉꯔꯥꯡꯈꯛ ꯊꯦꯡꯅꯔꯒ ꯉꯁꯤ ꯑꯃꯨꯛ ꯀꯤꯁ ꯇꯧꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯔꯦꯗꯤꯑꯣꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯊꯣꯛꯂꯛꯄꯁꯦ ꯃꯍꯥꯛꯅ ꯇꯥꯔꯦ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯅꯦꯜ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯖꯜꯂꯒ ꯄꯥꯏꯈꯠꯂꯨꯕꯗꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯀꯤꯝꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯇꯥꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯔꯦꯗꯤꯑꯣ ꯑꯗꯨꯅ ꯌꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯒ ꯍꯥꯏꯔꯤ, ꯑꯩꯗꯤ ꯑꯔꯤꯕ ꯔꯦꯗꯤꯑꯣꯅꯦꯅ ꯌꯥꯔꯣꯏ ꯇꯧꯔꯒ ꯁꯤꯗꯤ ꯌꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯔꯦꯗꯤꯑꯣꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯩꯐꯝ ꯍꯪꯂꯝꯃꯤ꯫ ꯀꯤꯝꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯔꯤ꯫ ꯑꯩ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡꯗ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ, ꯑꯩꯁꯨ ꯅꯪꯒꯤ ꯑꯗꯨꯒꯤ ꯀꯣꯂꯦꯖꯇꯨꯗ ꯇꯝꯂꯤ꯫ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯟড ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯃꯤꯡꯅ ꯃꯣꯅꯤ ꯀꯧꯏ꯫ ꯑꯩꯉꯣꯟꯗ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯣꯏꯅ ꯁꯛꯈꯪꯗꯕ ꯑꯃꯒ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯔꯦꯗꯤꯑꯣ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯂꯤꯔꯦ ꯃꯗꯨ ꯃꯊꯧ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯔꯒ ꯂꯩꯔꯝꯃꯦ, ꯃꯊꯧ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯤꯝꯅ ꯍꯥꯏꯔꯤ, ꯍꯣꯏ ꯃꯇꯦꯡꯗꯤ ꯄꯥꯡꯒꯦ꯫ ꯑꯗꯣ ꯅꯪ ꯔꯦꯗꯤꯑꯣꯁꯦ ꯐꯖꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯩꯕ꯭ꯔꯥ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯔꯦꯗꯤꯑꯣ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯎ ꯇꯥꯟꯅꯔꯤꯕ ꯁꯤꯒꯨꯝꯕ ꯔꯦꯗꯤꯑꯣ ꯅꯠꯇꯦ, ꯃꯁꯤꯗꯤ ꯍꯦꯝ ꯔꯦꯗꯤꯑꯣꯅꯤ꯫ ꯋꯥꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯦꯝ ꯔꯦꯗꯤꯑꯣꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯁꯤ ꯔꯦꯗꯤꯑꯣ ꯃꯈꯜ ꯑꯃꯅꯤ, ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯐꯥꯕꯗ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯊꯤꯔꯒ ꯑꯩꯈꯣꯏꯒ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯣꯏꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯠꯁꯤꯡꯁꯤꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯑꯗꯨꯝ ꯍꯥꯏꯔꯒꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯗ ꯂꯥꯛꯁꯤ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯕꯕꯥꯒꯤ ꯃꯁꯤꯕꯨ ꯑꯣꯄꯔꯦꯠ ꯇꯧꯅꯕ ꯃꯦꯅꯨꯑꯦꯜ ꯕꯨꯛ ꯑꯃ ꯂꯩ, ꯃꯗꯨ ꯄꯥꯔꯒ ꯑꯩꯁꯨ ꯑꯣꯄꯔꯦꯠ ꯇꯧꯔꯛꯏꯅꯤ꯫ ꯀꯤꯝꯅ ꯃꯁꯤꯗ ꯍꯥꯏꯔꯤ, ꯑꯗꯨꯒꯤ ꯃꯦꯅꯨꯑꯦꯜ ꯕꯨꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯅꯪꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯒꯦ꯫ ꯃꯗꯨꯕꯨ ꯃꯣꯅꯤꯅꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖꯀꯤ ꯕꯤꯜꯗꯤꯡ ꯃꯃꯥꯡꯗ ꯄꯨꯡ 12ꯗ ꯊꯦꯡꯅꯅꯕꯁꯨ ꯌꯥꯅꯔꯦ꯫ ꯀꯤꯝ ꯄꯨꯡ 12 ꯃꯇꯝ ꯆꯞ ꯆꯥꯅ ꯀꯣꯂꯦꯖꯀꯤ ꯕꯤꯜꯗꯤꯡ ꯃꯃꯥꯡꯗ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯂꯦꯞꯂꯒ ꯃꯣꯅꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯟꯆ ꯕ꯭ꯔꯦꯛ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯑꯗꯨꯗ ꯃꯣꯅꯤ ꯉꯥꯏꯅ ꯄꯨꯡ 2 ꯇꯥꯁꯟꯈ꯭ꯔꯦ꯫ ꯀꯤꯝꯅ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯛꯂꯤꯕꯣꯏ ꯈꯜꯂꯗꯨꯅ ꯀꯤꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯣꯅꯤꯁꯨ ꯃꯥꯅ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯃꯣꯅꯤꯅ ꯀꯤꯝꯕꯨ ꯉꯥꯏꯔꯤ꯫ ꯃꯣꯅꯤꯅ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯣꯡ ꯐꯖꯅ ꯇꯥꯏ, ꯑꯗꯨꯕꯨ ꯀꯤꯝꯅ ꯉꯥꯏꯈꯤꯕꯗꯨꯗꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯏꯝꯂꯥꯏꯟꯗꯒꯤ ꯂꯩꯕ ꯃꯤꯅꯤ꯫ ꯀꯤꯝꯅ 1999ꯗ ꯑꯗꯨꯒ ꯃꯣꯅꯤꯅ 2002ꯗ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯏꯝꯂꯥꯏꯟ ꯑꯃꯗ ꯂꯩꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯥꯟꯅꯗꯕꯗ ꯑꯃꯅ ꯑꯃꯕꯨ ꯉꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯣꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯁꯨ ꯂꯥꯛꯂꯔꯣꯏꯗꯕ ꯀꯤꯝꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯌꯣꯡꯉꯤꯅ ꯁꯥꯇꯤꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯣꯅꯤꯗ ꯍꯪꯂꯤ, ꯅꯣꯡ ꯑꯁꯨꯛ ꯀꯟꯕꯁꯤꯗ ꯅꯪꯕꯨ ꯀꯅꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯣ? ꯃꯣꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ, ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕꯤꯒꯦ, ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯇꯤ ꯂꯥꯛꯇ꯭ꯔꯦ꯫ ꯌꯣꯟꯖꯤꯅ ꯍꯥꯏꯔꯤ, ꯌꯥꯝ ꯈꯟꯖꯜꯂꯨꯔꯅꯨ, ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯐꯝꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯝꯃꯤ꯫ ꯌꯣꯟꯖꯤ ꯑꯃꯗꯤ ꯃꯣꯅꯤ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯕꯁꯨ ꯃꯣꯅꯤꯅꯗꯤ ꯌꯣꯟꯖꯤꯗ ꯑꯄꯥꯝꯕ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯣꯟꯖꯤꯅꯗꯤ ꯃꯣꯅꯤꯒꯤ ꯃꯐꯝꯗ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯔꯤꯂꯦꯁꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯠꯇ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯁꯤꯕꯨ ꯃꯣꯅꯤꯅꯁꯨ ꯐꯖꯅ ꯈꯪꯕꯅ ꯌꯣꯟꯖꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯀꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯔꯤꯕꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯐꯥꯎꯕ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯕꯒꯤꯅꯤ꯫
ꯃꯣꯅꯤꯅ ꯌꯣꯟꯖꯤꯗ ꯃꯍꯥꯛꯀꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯗ ꯌꯣꯟꯖꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯤ, ꯅꯪꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯄꯥꯝꯂꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯂꯧ ꯀꯩꯅꯣ꯫ ꯃꯣꯅꯤꯅ ꯃꯁꯤꯗ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞꯅ ꯍꯥꯏꯔꯤ, ꯑꯩꯅ ꯂꯧꯕ ꯄꯥꯝꯂꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯗꯤ ꯁꯛꯈꯪꯗꯕ ꯃꯤ ꯑꯃꯗ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨꯅꯤ, ꯏꯃꯥꯟꯅꯕ ꯑꯃꯗ ꯂꯧꯕꯗꯤ ꯄꯥꯝꯗꯦ, ꯑꯗꯨꯒ ꯂꯧꯗꯣꯔꯤꯕꯗꯨꯁꯨ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯂꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯨꯝꯅ ꯆꯤꯠ ꯇꯧꯔꯨꯔꯕꯗꯤ ꯂꯦꯛꯆꯔ ꯑꯗꯨꯅ ꯑꯩꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯊꯤꯅ ꯉꯥꯡꯂꯛꯑꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯀꯤꯝꯅ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯣꯅꯤꯒ ꯑꯃꯨꯛ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯤꯝꯅ ꯃꯣꯅꯤꯒ ꯍꯦꯛ ꯀꯅꯦꯛꯁꯟ ꯐꯪꯕꯒ ꯌꯥꯝ ꯁꯥꯎꯔꯒ ꯍꯥꯏꯔꯤ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯗꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯗꯨꯗ ꯀꯥꯊꯦꯛꯄꯒꯤ ꯄꯨꯡ 12ꯗꯒꯤꯅ 2 ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯅꯪꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ, ꯂꯥꯛꯑꯣꯏꯗꯕ ꯂꯩꯔꯗꯤ ꯀꯔꯤꯒꯤ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯣꯅꯤꯅ ꯑꯃꯨꯛ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯂꯤ, ꯉꯥꯏꯈꯣ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯉꯥꯏꯈꯣ, ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯑꯣꯟꯅꯔꯦ, ꯁꯥꯎꯐꯝ ꯊꯣꯛꯄꯗꯤ ꯑꯩꯅ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯄꯨꯡ 2 ꯆꯨꯞꯅ ꯅꯣꯡ ꯑꯗꯨꯛ ꯀꯟꯈ꯭ꯔꯕꯗꯨꯒꯤ ꯃꯔꯛꯇ ꯉꯥꯏꯔꯒ ꯂꯩꯈꯤꯕꯅꯤ, ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯆꯤꯟ ꯊꯤꯔꯤꯕꯗꯤ ꯅꯪꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯀꯤꯝꯅ ꯍꯥꯏꯔꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯅꯣꯡ ꯇꯥꯏ ꯍꯥꯏꯕ? ꯃꯁꯤꯅ ꯑꯗꯨꯝ ꯇꯥꯛꯂꯕꯅꯦ ꯐ꯭ꯔꯣꯗ ꯇꯧꯔꯤꯕꯁꯦ ꯅꯪꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯄꯨꯡ 2 ꯉꯥꯏꯕꯗ ꯍꯧꯖꯤꯛ ꯑꯩ ꯂꯣꯛ ꯊꯨꯡꯗꯨꯅ ꯂꯩꯔꯕꯁꯤꯗ ꯅꯪꯅ ꯅꯣꯡ ꯇꯥꯗꯦ ꯍꯥꯏꯕ? ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯇꯥꯔꯤ, ꯃꯈꯣꯟ ꯑꯁꯤ ꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯍꯜꯂꯤ꯫ ꯀꯤꯝꯅꯁꯨ ꯁꯣꯝꯗꯒꯤ ꯃꯈꯣꯟ ꯑꯗꯨ ꯐꯖꯅ ꯇꯥꯔꯦ꯫ ꯑꯗꯨꯒ ꯀꯤꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯑꯄꯪꯕ ꯑꯉꯥꯡꯅꯤ ꯁꯤꯔꯥ? ꯅꯪ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯀꯣꯟ ꯐꯦꯡꯉꯤ ꯅꯠꯇ꯭ꯔꯥ? ꯃꯁꯤꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯤꯕꯁꯦ? ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯅꯦꯛꯁꯟꯁꯨ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ꯫ ꯀꯤꯝꯅ ꯃꯇꯣꯝꯗ ꯈꯟꯖꯍꯧꯔꯤ, ꯁꯣꯝꯗꯅ ꯅꯨꯡꯁꯥ ꯑꯗꯨꯛ ꯁꯥꯔꯒ ꯃꯣꯅꯤꯒꯤ ꯃꯅꯥꯛꯇꯅ ꯅꯣꯡ ꯐꯖꯅ ꯇꯥꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯍꯟꯁꯣꯜꯅ ꯀꯤꯝꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯝꯗꯤ ꯍꯟꯁꯣꯜꯕꯨ ꯀꯤꯔꯦ, ꯃꯔꯝꯗꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯨꯗꯦꯟꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗ ꯇꯧꯔꯕꯗꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯁꯣꯜ ꯎꯕꯗ ꯀꯤꯝꯗꯤ ꯀꯤꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯤꯝ ꯑꯃꯗꯤ ꯁꯣꯟ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯤꯝꯅ ꯍꯥꯏꯔꯤ, ꯍꯟꯁꯣꯜꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯃꯠꯇ ꯈꯟꯊꯍꯧꯗꯅ ꯍꯦꯛ ꯊꯦꯡꯅꯕꯒꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯀꯤꯁ ꯇꯧꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯐꯣꯡꯗꯣꯛꯂꯒꯦ, ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯃꯁꯤꯗ ꯑꯃꯨꯛ ꯁꯣꯟꯅ ꯍꯥꯏꯔꯤ, ꯍꯣꯏ ꯅꯪꯅꯕꯨꯗꯤ ꯍꯥꯏꯔꯅꯤ, ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯔꯛꯄ ꯌꯥꯏ ꯌꯥꯔꯛꯇꯕ ꯌꯥꯏ, ꯑꯗꯣ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯕ? ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥ ꯈꯔ ꯁꯣꯟꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯤꯝꯅ ꯁꯥꯎꯔꯒ ꯍꯥꯏꯔꯤ, ꯅꯪꯒꯤ ꯅꯆꯤꯟꯗꯨꯕꯨ ꯃꯤꯔꯥꯡꯒ ꯄꯛꯂꯕꯣ? ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯅ ꯍꯦꯟꯅ ꯁꯣꯏꯈ꯭ರೆ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯝꯕꯁꯦ꯫ ꯑꯗꯣ ꯌꯦꯡꯉꯨꯗꯅ, ꯑꯩꯅ ꯁꯣꯏꯗꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ 2022ꯒꯤ ꯃꯣꯅꯤꯅ ꯀ꯭ꯂꯥꯁꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯦꯛꯆꯔꯅ ꯃꯉꯣꯟꯗ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀ꯭ꯂꯥꯁ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯃꯣꯅꯤꯁꯨ ꯎꯄꯥꯏ ꯑꯇꯩ ꯂꯩꯇꯕꯅ ꯀꯤꯝꯗ ꯑꯃꯨꯛ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯑꯩꯗꯣ ꯉꯔꯥꯡ ꯁꯥꯎꯈꯤꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯍꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯨ꯫ ꯑꯩ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯗ꯭ꯔꯕꯗꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯑꯦꯁꯥꯏꯟꯃꯦꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯀꯤꯝꯅ ꯍꯥꯏꯔꯤ, ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯖꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ, ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯔꯦꯗꯤꯑꯣ ꯑꯁꯤꯒꯤ ꯃꯦꯅꯨꯑꯦꯜ ꯕꯨꯛꯁꯦ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯔꯛꯎ꯫ ꯃꯣꯅꯤꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤ, ꯁꯤꯒꯤ ꯃꯦꯅꯨꯑꯦꯜ ꯕꯨꯛꯁꯤꯅ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯤꯝꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯑꯁꯤꯒꯨꯝꯕ ꯔꯦꯗꯤꯑꯣꯁꯦ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯩꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯥꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩ ꯔꯦꯗꯤꯑꯣꯁꯦ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯩꯇꯕ ꯌꯥꯗꯦ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯅꯪꯒꯤꯗꯤ ꯆꯥꯟꯁ ꯐꯖꯕ ꯑꯃꯅꯤꯅꯦ, ꯑꯗꯣ ꯅꯪ ꯀꯔꯝꯕ ꯆꯍꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯄꯅꯣ? ꯀꯤꯝꯅ ꯑꯃꯨꯛ ꯑꯩ 1998ꯇ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ, ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯤ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯂꯤꯁꯦ ꯅꯪꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯅꯠꯇꯦ, ꯅꯪꯁꯦ ꯀꯔꯝꯕ ꯆꯍꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯀꯦ ꯍꯪꯕꯅꯤ꯫ ꯀꯤꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, 1998ꯇ ꯑꯦꯗꯃꯤꯁꯟ ꯇꯧꯕꯅꯤ, 1999 ꯌꯧꯔꯦ, ꯑꯩ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯤ, ꯁꯤꯕꯨ ꯀꯌꯥꯔꯛ ꯍꯥꯏꯔꯛꯈꯣ ꯍꯥꯏꯕꯅꯣ? ꯃꯣꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯅꯪꯅ ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯍꯟꯗꯧꯔꯦ, ꯍꯧꯖꯤꯛ 2022 ꯆꯠꯂꯤ, ꯑꯗꯨꯒ ꯅꯪꯅ 1999ꯅꯦ ꯍꯥꯏꯔꯤ, ꯀꯥꯟꯅꯄꯣꯟꯇꯦꯁꯦ, ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯎ, ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯀꯤꯝꯅꯁꯨ ꯃꯣꯅꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯤ꯫ ꯀꯤꯝꯒꯤ ꯃꯐꯝꯗꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ, ꯑꯗꯨꯒ ꯃꯣꯅꯤꯒꯤ ꯃꯐꯝꯗꯅ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯁ꯭ꯃꯥꯔꯠ ꯐꯣꯟ꯫ ꯃꯣꯅꯤꯅ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯂꯒ ꯃꯣꯅꯤꯅ ꯀꯤꯝꯗ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯅꯕ ꯍꯥꯏꯔꯒ
ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯕꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯝꯕꯔ ꯑꯗꯨ ꯂꯩꯇꯦꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ꯫ ꯃꯣꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯃꯦꯁꯦꯖꯤꯡ ꯑꯦꯞꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯗꯨꯕꯨ 1999ꯗ ꯂꯩꯔꯤꯕ ꯀꯤꯝꯗꯤ ꯃꯦꯁꯦꯖꯤꯡ ꯑꯦꯞꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯇꯣꯞ-ꯑꯇꯣꯞꯄ ꯇꯥꯏꯝꯂꯥꯏꯟꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯔꯝꯅ ꯃꯁꯤ ꯑꯣꯏꯊꯣꯛꯂꯤꯅꯣ ꯈꯟꯕꯗ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ ꯃꯣꯅꯤ ꯑꯃꯗꯤ ꯄꯥꯁꯇ ꯂꯩꯔꯤꯕ ꯀꯤꯝ ꯀꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤꯕ? ꯀꯤꯝꯅ ꯍꯥꯏꯔꯤ, ꯃꯁꯤ ꯌꯥꯝꯅ ꯉꯛꯄ ꯄꯣꯠ ꯑꯃꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯅꯕ ꯅꯈꯣꯏꯒꯤ ꯑꯔꯤꯕ ꯐꯣꯟ ꯕꯨꯠ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ꯭ꯔꯥ? ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯂꯩꯔꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ꯫ ꯀꯤꯝꯅ ꯍꯥꯏꯔꯤ, ꯃꯗꯨꯒꯤ ꯐꯣꯟ ꯕꯨꯠꯇꯨꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯦꯁꯦꯖ ꯈꯔ ꯏꯔꯝꯒꯦ, ꯃꯗꯨ ꯅꯪꯅ ꯂꯩꯔꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯝꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯐꯣꯟ ꯕꯨꯠ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯈꯔ ꯏꯁꯜꯂꯝꯃꯤ꯫ 2022ꯗ ꯂꯩꯔꯤꯕ ꯃꯣꯅꯤꯅ ꯐꯣꯟ ꯕꯨꯠ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯀꯤꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯋꯥꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯣꯅꯤꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤ, ꯉꯔꯥꯡ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯒ ꯐꯣꯟ ꯕꯨꯠ ꯑꯁꯤꯗ ꯏꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯃꯥꯁꯦ 1999ꯗ ꯏꯔꯝꯕꯅꯤ ꯍꯥꯏꯅ? ꯃꯣꯅꯤꯗꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ꯫ ꯍꯣꯏ, ꯃꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅꯦ꯫ ꯁꯣꯝꯗꯅ 1999ꯗ ꯀꯤꯝꯅ ꯍꯟꯁꯣꯜꯗ ꯋꯥꯍꯩ ꯄꯨꯝꯕ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯄꯨꯟꯕ ꯍꯧꯔꯦ꯫ 2022ꯗꯅ ꯌꯣꯟꯖꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯣꯟꯖꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤ ꯇꯣꯛꯊꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯌꯥꯎꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯇꯝꯂꯤ꯫ ꯃꯣꯅꯤ ꯃꯁꯤꯗ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤ ꯌꯣꯟꯖꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯀꯤꯝ ꯑꯃꯗꯤ ꯃꯣꯅꯤ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯦ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯥꯏꯐꯇ ꯊꯣꯛꯂꯤꯕꯁꯤꯡꯕꯨ ꯑꯃꯅ ꯑꯃꯗ ꯁꯤꯌꯔ ꯇꯧꯅꯔꯤ꯫ ꯀꯤꯝꯅ ꯃꯣꯅꯤꯗ ꯍꯪꯂꯤ, ꯑꯩꯅ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯍꯟꯁꯣꯜꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯄꯥꯝꯃꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔ ꯄꯤꯔꯛꯎꯗꯅ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯑꯍꯥꯟꯕꯗ ꯏꯔꯨꯖꯊꯣꯛꯑꯣ, ꯍꯥꯏꯕꯗꯤ ꯅꯁꯥ ꯅꯥꯜꯂꯣ, ꯑꯗꯨꯒ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯨ, ꯅꯪꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗ ꯈꯔ ꯍꯣꯡꯗꯣꯛꯑꯣ, ꯍꯟꯁꯣꯜꯅ ꯀꯔꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯨ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗ ꯅꯪꯕꯨ ꯖꯦꯟꯇꯜ ꯑꯣꯏꯅ ꯎꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯅ ꯑꯁꯤ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏ ꯇꯧꯔꯕ ꯅꯪ ꯅꯁꯥꯅꯐꯥꯎ ꯄꯥꯝꯂꯛꯀꯅꯤ꯫ ꯀꯤꯝꯁꯨ ꯃꯣꯅꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯏꯜꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯔ ꯆꯦꯟꯖ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯝꯅ ꯌꯥꯝ ꯅꯥꯟꯅ ꯀꯣꯂꯦꯖꯇ ꯀꯥꯔꯛꯄꯁꯤꯗ ꯍꯟꯁꯣꯜꯁꯨ ꯃꯍꯥꯛꯄꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯀꯤꯝꯅ ꯍꯟꯁꯣꯜꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯥꯎꯇꯤꯡ ꯑꯃ ꯆꯠꯃꯤꯟꯅꯔꯨꯅꯕ ꯍꯥꯏꯔꯤ꯫ ꯍꯟꯁꯣꯜꯅꯁꯨ ꯃꯁꯤ ꯌꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯣꯅꯤꯅ ꯄꯤꯔꯛꯄ ꯇꯤꯞꯁ ꯈꯨꯗꯤꯡꯃꯛ ꯀꯤꯝꯅ ꯂꯣꯏꯅ ꯇꯧꯋꯤ꯫ ꯃꯁꯤꯗ ꯍꯟꯁꯣꯜꯁꯨ ꯏꯝꯄ꯭ꯔꯦꯁ ꯑꯣꯏ, ꯀꯤꯝꯁꯨ ꯃꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯤꯝꯅ ꯃꯣꯅꯤꯗ ꯅꯪꯅ ꯄꯤꯔꯛꯄ ꯇꯤꯞꯁ ꯈꯨꯗꯤꯡꯃꯛ ꯃꯊꯧ ꯐꯖꯅ ꯂꯣꯏꯅ ꯇꯧꯋꯤ, ꯃꯔꯝ ꯑꯁꯤꯅ ꯍꯟꯁꯣꯜꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯄꯥꯝꯃꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯈꯔꯗꯤ ꯄꯤꯔꯛꯎꯗꯅ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗ ꯇꯥꯕꯗ ꯃꯍꯥꯛꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯅꯪ ꯏꯆꯝ ꯆꯝꯅ ꯆꯠꯂꯒ ꯑꯗꯨꯝ ꯄ꯭ꯔꯄꯣꯁ ꯇꯧꯔꯨꯕ ꯌꯥꯔꯦ꯫ ꯀꯤꯝꯁꯨ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯒ ꯑꯔꯣꯏꯕꯗ ꯍꯟꯁꯣꯜꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ꯫ ꯋꯥꯈꯜꯗꯗꯤ ꯃꯄꯨꯛꯅꯤꯡꯗꯅ ꯀꯤꯕꯅ ꯂꯣꯏꯔꯦ, ꯃꯥꯕꯨ ꯑꯃꯨꯛ ꯔꯤꯖꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯍꯟꯁꯣꯜꯅ ꯃꯉꯣꯟꯗ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗ ꯀꯤꯝꯗꯤ ꯍꯔꯥꯎꯕꯅ ꯁꯔꯒ ꯃꯈꯨꯠ ꯂꯥꯝꯕ ꯐꯪꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯣꯅꯤꯗꯁꯨ ꯇꯝꯂꯦ꯫ ꯃꯁꯤꯗ ꯃꯣꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯀꯤꯝꯅ ꯃꯣꯅꯤꯗ ꯍꯪꯂꯤ, ꯑꯗꯨ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯌꯣꯡꯖꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯕꯨ ꯅꯪ ꯇꯣꯏꯅ ꯊꯦꯡꯅꯈꯤꯗ꯭ꯔꯕꯣ? ꯃꯣꯅꯤꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅꯤꯕꯨꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯕꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤ꯫ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯕꯨ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ, ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯨꯔꯒ ꯃꯥꯅ ꯔꯤꯖꯦꯛ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯤꯟꯅꯔꯤꯁꯤ ꯐꯥꯎꯕꯗ ꯀꯥꯏꯈꯤꯕ ꯌꯥꯏ꯫ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯀꯤꯔꯤꯕ꯫ ꯀꯤꯝꯅ ꯍꯥꯏꯔꯤ, ꯅꯪꯗꯤ ꯄꯨꯔꯥ ꯂꯞꯇ ꯒꯨꯔꯨꯅꯤ, ꯑꯩꯁꯨ ꯅꯪꯅ ꯇꯝꯕꯤꯔꯒ ꯅꯪꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯇꯤꯞꯁ ꯈꯔ ꯄꯤꯒꯦ, ꯌꯣꯡꯖꯨꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯀꯦꯜꯍꯟꯒꯦ꯫ ꯁꯦ, ꯈꯇꯥ ꯑꯃ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯈꯠꯂꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯁꯜꯂꯨ꯫ ꯃꯣꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯇꯤꯞꯁꯁꯤꯡ ꯑꯗꯨꯕꯨ ꯏꯁꯟꯕ ꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯤꯝꯅ ꯃꯣꯅꯤꯗ ꯇꯤꯞꯁ ꯀꯌꯥ ꯄꯤꯔꯤ꯫ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯣꯅꯤꯅ ꯀꯤꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯁꯦ 1999ꯗꯒꯤꯅꯦ ꯍꯥꯏꯗꯥꯏ? ꯑꯩꯒꯤ ꯕꯕꯥꯁꯨ 1999ꯗ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯛꯏ꯫ ꯌꯥꯝꯅ ꯆꯥꯟꯅꯔꯤꯗꯤ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯂꯛꯏ꯫ ꯅꯪ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯂꯝꯒꯅꯤ꯫
Kimsu yam ngakna kari nangi babasu 1999 mechanical engineering tamki haiba adusu sigi college asida adudi noi babagi ming hairo khangbre yenge masida monina hari magi babage mingdi Son kawi Kim na hari kari haiba nangse Son gi machane haiba kaya da coincident oireba thabak no Monina mu hari nang aigi baba khangladi imazu masak soidana khanglangani mahaksu 1999 da mechanical engineering tamlakhibane adugi college to da makoi classmate su oirakpane college ajudagi makoi ni nungsinaba hawraklaga lohonglaga ai poklakhibane Kimna mamagi maming hanglubadadi Hansol ni hairakle masitabada Kim mahaki tamoi kaire Monina tanja asida mu hanglakli nang makoi ni gi love story gi matangda khangadi aingonda khara haira udana Kimdi saumon kibana radio dugi mic to thadatkre somdadi Monina karamna ikhang khanghaudana radio gi connection ado mangkribano haibada ngaklega lehore masidagi mu Moni gi ka da ulakli ka asida Son Hansol amadi machanupi Moni ga loinana chauraba photo ama mahaki ka da thetuna leibase koina uri masida nate Kimna mayumda thengu ama yokpa adugum Monina su future da mahaki ka da thengu ama yokli aduga Kim gi thengu sidagidi Moni gi thengu sina chawba yamna hele Kimna mathangi numita yam tension ga loinana college ta cycle thoraga lakpada Hansol amadi Son wari saraga lerambase mahakna thengnare ngasi fawwa Hansolna college asida tamlabadagi Son ga amu fawwa wari sanadri adubu ngasidi yam naksanana wari saraga lerambasida Kimna sauna Son bu fugi hena changlakpani adubu masana masabu control tawjaraga Son bu nakana chingtoktuna hangli nanga Moni kauba nupi magana engonda prank toriba natra Son di gyan taba ngamdre kari prank kanano Moni haisida Hansol na makoi ni hangli nakoi ni kaidorage khanari dubu kari nuai taba leinarage Kimna karisu tawdi hairaga Hansol gi makuto pairaga chatkre Hansol na Kimda hangli aina di nangna Son do phura da boi ningure kari problem leirage Kimna hairi imanaba singni marakta sigumba thabak sidi adum thoktona leibani hajinaraga ngasigi di manage tawrami nang Son ga kari wari sanaramino Kimna Hansol da hangli Hansol na so hairi Son se mechanical engineering singi leader ni dana aina fresher singi leader ni dana aduna hore numidang waira meeting lei adugi matanga wari sabani Kimna yam singnana hangli meeting aduda kana kana yaudino Hansol na hairi Son leire ai leire aduga fresher singa Kimna Hansol ga Son ga yamna naksin nakhidra khanbadage Kimsu meeting adubu yawba chatli tasengmadi mafam aduda mahaki thaba amata leiba nate mahakti Hansol bu senaba chalibani mafam aduda meeting lakliba khudingmakna Kimbu yengnari Hansol na jo hairi masidi fresher singi meeting ni nang mapana thokro meeting asi loibaga amuk thengnarasi adubu Kimdi mafam asidagi machi lengbagi wa leite tanja asida Son na Kimbu mapana chingthoraklaga kaidore haibano nangbo nasa yu lakpadadi engonda fudoiga tawi nangi sibu aiga Hansol ga da singnari raw asumna Son na direct heta hangjalakpasidadi Kim haifam khangdana tumina leptuna lei Son na su Kim gi matawsida mahakna khaliba wakhalondo mahakna khangbadagi Son na Kimda hairi nangna mabu kayam nungsige haibase ai fajana khangi aina mangonda aduma wakhan khangadaba kaidangoidasu leite masidagi aini hena nungaitribadi asuk kuina akoi tinaraklaga nangna aigi thamoi khanglamdaba asini Son na asumna hairamlaga manung changkraba matungdadi Kim matomda yamna nungaijadre wakhaldasu khanjari aise karama marupno asuk kuina loinaraklaga imanabagi thamoi fawba khangdaba Son na ingonda soidana lana lauramani asumna matam khara hokre Kim haujikan mathanda leiraga wakhan kaya khali mahakna khalibasi Hansol na mahakpu thadoklamnaga chatkigadra khanbada wakhal yamna wajare mahakna wakhal amasu khali madudi mahakna hauji mu khalisina Hansol ga mahakagi nungsibasina mai paktuna thungnarabadi future da laiba Moni sina karamna oirakpa mahaki asigi wakhandagi Hansol bu mahaki ka da nongma puduna lai Hansol na mafam asida yorokpada larik kya lairambasi ubada Hansol na hangli larik singsibu nangna pabagiro hoi aina pabagini aduga khara amadi aina ibasu yawbani tasengmadi Kim engineering se kaya pamde mahakti larik kumba ibase yamna pambani adubu mahaki mamanaba Sona namdana mahakpu engineering adu tawhankibani Hansol na yenglakpada tebanda leiriba hem radio du ubada aina nahandagi radio se sijanaba pami hairaga nangna leite haijana duna leithoknaba tawba oire adubu radio di nangi nafamda leirami
ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯕꯧꯗꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯇꯝꯕꯤꯕ ꯌꯥꯕꯅꯤ꯫ ꯀꯤꯝꯒꯤ ꯋꯥꯔꯤ ꯈꯨꯁꯥ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯟꯁꯣꯜꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯤꯡꯗꯕꯩ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯝꯅ ꯍꯥꯏꯔꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯣꯟꯒꯤꯅꯤ꯫ ꯍꯟꯁꯣꯜꯗꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯅ ꯁꯤꯕꯨ ꯁꯣꯟꯒꯤꯅꯦꯕ꯫ ꯀꯤꯝꯗꯤ ꯃꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯖꯦꯂꯁ ꯀꯥꯕ ꯍꯧꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯍꯟꯁꯣꯜꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯃ ꯔꯦꯗꯤꯑꯣꯗꯨꯒꯤ ꯀꯥꯆꯤꯟꯗ ꯅꯞꯁꯤꯟꯈ꯭ꯔꯦ꯫ ꯐꯣꯇꯣ ꯑꯁꯤ ꯅꯞꯄ ꯎꯕꯗ ꯀꯤꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯃꯣꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯣꯅꯤꯅ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯧꯕ ꯁ꯭ꯇꯤꯀꯔ ꯑꯃ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯀꯥꯆꯤꯟꯗ ꯅꯞꯄꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯁ꯭ꯇꯤꯀꯔ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯗꯨ ꯍꯧꯖꯤꯛ ꯍꯟꯁꯣꯜꯅ ꯅꯞꯈꯤꯕ ꯍꯟꯁꯣꯜ ꯑꯃꯗꯤ ꯀꯤꯝꯒꯤ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯀꯨꯏꯅ ꯍꯧꯈꯤꯕꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯆꯨ ꯄꯨꯝꯅꯃꯛ ꯆꯥꯝꯊꯈ꯭ꯔꯒ ꯑꯉꯧꯕ ꯁ꯭ꯇꯤꯀꯔ ꯑꯃꯒꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯣꯅꯤꯅ ꯃꯁꯤꯗ ꯑꯉꯧꯕ ꯁ꯭ꯇꯤꯀꯔ ꯑꯃ ꯅꯞꯇꯨꯅ ꯂꯩ ꯍꯥꯏꯈꯤꯕꯗꯨ꯫ ꯃꯁꯤꯅ తాꯛꯄꯗꯤ ꯃꯣꯅꯤ ꯑꯃꯗꯤ ꯀꯤꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯦꯗꯤꯑꯣ ꯑꯁꯤ ꯁꯣꯟꯅ ꯀꯤꯝꯗ ꯄꯤꯔꯛꯈꯤꯕ ꯔꯦꯗꯤꯑꯣꯗꯨ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯍꯟꯁꯣꯜ ꯑꯃꯗꯤ ꯃꯍꯥꯛ ꯐ꯭ꯌꯨꯆꯔꯗ ꯊꯨꯡꯅꯗ꯭ꯔꯦ꯫ ꯍꯟꯁꯣꯜꯗꯤ ꯁꯣꯟꯒ ꯑꯣꯏꯅ ꯊꯨꯡꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯣꯅꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ ꯃꯣꯅꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯜꯂꯨꯕꯗ ꯀꯤꯝꯅ ꯀꯣꯜ ꯀꯛꯊꯠꯈ꯭ꯔꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯒꯤ ꯑꯔꯤꯕ ꯑꯦꯜꯕꯝꯁꯤꯡꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯁꯣꯟ ꯑꯃꯗꯤ ꯍꯟꯁꯣꯜꯒꯤ ꯐꯣꯇꯣ ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯤꯝ ꯌꯥꯎꯕꯁꯦ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯋꯥꯐꯝ ꯑꯃꯁꯨ ꯈꯪꯂꯦ, ꯃꯗꯨꯗꯤ ꯇꯁꯦꯡꯅ ꯍꯟꯁꯣꯜꯒ ꯈꯪꯅꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯅꯠꯇꯦ, ꯀꯤꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯣꯟꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯀꯤꯝꯅ ꯃꯉꯣꯟꯗ ꯀꯅꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯇꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯣꯅꯤꯒꯤ ꯃꯃꯥꯒꯤ ꯀꯣꯜ ꯂꯥꯛꯏ, ꯍꯥꯏꯕꯗꯤ ꯍꯟꯁꯣꯜꯒꯤ ꯀꯣꯜꯕꯨꯅꯤ꯫ ꯃꯣꯅꯤꯅ ꯃꯃꯥꯗ ꯀꯤꯝꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯍꯟꯁꯣꯜꯅ ꯃꯇꯝ ꯑꯗꯨꯗ ꯀꯤꯝꯅ ꯑꯩ ꯑꯃꯗꯤ ꯁꯣꯟ ꯈꯪꯅꯔꯤꯕꯣꯏ ꯍꯥꯏꯅ ꯈꯟꯈꯤ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯁꯍꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯟ ꯑꯃꯗꯤ ꯑꯩ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤ, ꯑꯗꯨꯒ ꯅꯪꯁꯨ ꯄꯣꯛꯈꯤ꯫ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯗ ꯃꯣꯅꯤꯗꯤ ꯀꯤꯝꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯔꯝꯗꯤ ꯀꯤꯝꯅ ꯍꯟꯁꯣꯜ ꯑꯃꯗꯤ ꯀꯤꯝꯒꯤ ꯃꯇꯥꯡꯗ ꯃꯣꯅꯤꯒꯤ ꯃꯐꯝꯗ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯅꯤꯅ ꯈꯜꯂꯤꯕꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯁꯇ ꯂꯩꯔꯤꯕ ꯀꯤꯝꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯍꯟꯁꯣꯜ ꯑꯃꯗꯤ ꯁꯣꯟꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯩꯅ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ ꯀꯤꯝꯅ ꯍꯟꯁꯣꯜ ꯑꯃꯗꯤ ꯁꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯁꯍꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯕꯨ ꯃꯍꯥꯛꯅ ꯌꯨꯡꯖꯤꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯃꯥ ꯍꯟꯁꯣꯜ ꯑꯃꯗꯤ ꯀꯤꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯀꯥꯏꯅꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨ ꯍꯟꯁꯣꯜ ꯑꯃꯗꯤ ꯁꯣꯟꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯕꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯀꯥꯏꯗꯅ ꯆꯠꯂꯝꯒꯅꯤ, ꯃꯍꯥꯛꯁꯨ ꯁꯍꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯕ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯋꯥꯔꯤꯁꯤꯡꯁꯤ ꯂꯤꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯤ꯫ ꯃꯁꯤꯗ ꯌꯣꯟꯖꯨꯅ ꯍꯥꯏꯕꯤꯔꯤ, ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯀꯤꯝꯒ ꯍꯟꯁꯣꯜꯒ ꯅꯨꯡꯁꯤꯅꯖꯔꯕꯁꯨ ꯀꯥꯏꯅꯔꯒ ꯁꯣꯟꯒ ꯅꯨꯡꯁꯤꯅꯕ, ꯃꯗꯨꯗꯒꯤ ꯅꯪ ꯑꯃꯨꯛ ꯄꯣꯛꯄ, ꯃꯗꯨ ꯅꯪꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯁꯇ ꯎꯠꯂꯤ, ꯀꯤꯝ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯦꯆ ꯑꯁꯤꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯟꯁꯣꯜ ꯑꯃꯗꯤ ꯁꯣꯟꯁꯨ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯄꯁꯦ ꯀꯤꯝꯅ ꯎꯔꯦ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯤꯝꯗꯤ ꯒꯦꯝꯗ ꯐꯣꯀꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯀꯤꯝ ꯌꯥꯝ ꯁꯥꯎꯅ ꯁꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯣꯟꯕꯨ ꯐꯨꯊꯔꯛꯂꯤ꯫ ꯁꯣꯝꯁꯨ ꯈꯟꯗꯅ ꯌꯦꯡꯕꯤꯌꯨ, ꯏꯃꯥꯟꯅꯕꯗꯣ ꯌꯥꯝꯅ ꯊꯥꯖꯔꯕꯁꯨ ꯑꯗꯣꯝꯅ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯂꯕꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯊꯥꯖꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔꯗ ꯇꯁꯦꯡꯅ ꯊꯣꯛꯂꯦ ꯈꯪꯂꯕꯗꯨ ꯊꯥꯖꯒꯗ꯭ꯔꯥ? ꯋꯥꯔꯤꯗ ꯂꯥꯛꯁꯤ, ꯍꯟꯁꯣꯜꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯣꯏꯅ ꯐꯨꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯟꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯐꯨꯅꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯕꯗ ꯃꯁꯤꯗ ꯁꯣꯟꯗꯤ ꯀꯔꯤꯃꯠꯇ ꯁꯥꯎꯗꯅ ꯍꯥꯏꯔꯤ, ꯃꯁꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯌꯥꯝ ꯂꯨꯅ ꯈꯟꯖꯜꯂꯨꯅꯨ, ꯀꯤꯝ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯈꯔꯗꯤ ꯁꯥꯎꯒꯟꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯤꯝꯁꯤ ꯔꯥꯏꯇꯔ ꯑꯣꯏꯕ ꯄꯥꯝꯕꯅꯤ,
ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯦꯀꯥꯅꯤꯀꯦꯜ ꯇꯝꯅꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ, ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯐꯨꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯂꯥꯜꯂꯦꯅ ꯈꯣꯡ ꯄꯥꯏꯔ ꯍꯥꯏꯖꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯗ꯫ ꯀꯤꯝꯅ ꯍꯟꯁꯣꯜꯕꯨ ꯐꯖꯅ ꯐꯨꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯟꯁꯣꯜꯅꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯅꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯍꯟꯁꯣꯜꯅ ꯀꯤꯝꯕꯨ ꯐꯠꯇꯅ ꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯁꯣꯟꯒꯤ ꯃꯐꯝꯗꯗꯤ ꯍꯧꯖꯤꯛꯁꯨ ꯀꯤꯝ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅꯤ, ꯍꯥꯏꯕꯗꯤ ꯁꯣꯟꯅ ꯀꯤꯝꯗ ꯀꯔꯤꯃꯠꯇ ꯑꯁꯥꯎꯕ ꯂꯩꯇꯦ꯫ ꯀꯤꯝꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯃꯍꯥꯛꯅ ꯐꯖꯅ ꯈꯪꯕꯤꯗꯨꯅ ꯀꯤꯝꯕꯨ ꯐꯖꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯍꯟꯁꯣꯜꯅꯁꯨ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯔꯤꯕꯁꯤ ꯀꯤꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯣꯟꯕꯨ ꯀꯔꯤꯃꯠꯇ ꯃꯔꯝ ꯂꯩꯇꯅ ꯐꯨꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯔ ꯀꯥꯎꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯃꯣꯅꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯣꯅꯤꯗꯤ ꯃꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯖꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯊꯦꯡꯒꯨ ꯑꯗꯨ ꯊꯤꯔꯛꯂꯦ, ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ꯫ ꯀꯤꯝꯅ ꯊꯦꯡꯒꯨ ꯑꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯃꯃꯤ ꯑꯗꯨꯗ ꯑꯁꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯐꯅ ꯁꯥꯡꯅ ꯁꯣꯔꯣꯛ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ, ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯊꯦꯡꯒꯨ ꯑꯗꯨ ꯍꯟꯁꯣꯜꯒꯤ ꯃꯈꯨꯠꯇ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯍꯟꯁꯣꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯅ ꯁꯥꯇꯤꯟ ꯄꯥꯏꯔꯒ ꯁꯣꯟꯅ ꯂꯦꯞꯂꯤ꯫ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯤꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯐꯥꯎ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯥꯞꯅꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯧꯅꯥ ꯐꯨꯗꯣꯛꯂꯒ ꯍꯣꯠꯅꯔꯨꯔꯕꯁꯨ ꯐ꯭ꯌꯨꯆꯔꯗ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯗ꯭ꯔꯦꯁꯨ ꯃꯁꯥꯅ ꯈꯪꯂꯕ, ꯄꯥꯡꯒꯜ ꯊꯣꯛꯅ ꯊꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯍꯥꯏꯒꯦꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯔꯔꯣꯏꯗꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯏꯁꯥꯗ ꯊꯣꯛꯂꯒꯗꯤ ꯑꯗꯣꯝꯗꯤ ꯀꯔꯤ ꯇꯧꯕꯤꯒꯅꯤ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯤꯝꯅ ꯈꯜꯂꯤ, ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯔꯛꯇ ꯌꯦꯠꯂꯨꯒꯅꯤ? ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯃꯨꯛ ꯌꯦꯠꯂꯨꯔꯦ, ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ ꯃꯣꯅꯤꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ? ꯋꯥꯈꯜꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯦꯡꯒꯨ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯄꯤꯔꯝꯂꯒ ꯁꯍꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯤꯝ ꯅꯣꯡꯂꯩꯇꯨꯗ ꯆꯠꯅ ꯃꯄꯤ ꯆꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯍꯟꯁꯣꯜꯒ ꯃꯥꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗꯒꯤ ꯍꯧꯔꯒ ꯍꯟꯁꯣꯜꯗ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕ ꯀꯌꯥ, ꯍꯟꯁꯣꯜꯅ ꯌꯥꯔꯛꯄꯗ ꯃꯍꯥꯛꯅ ꯍꯔꯥꯎꯖꯈꯤꯕ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯟꯁꯣꯜ ꯑꯃꯗꯤ ꯁꯣꯟ ꯁꯥꯇꯤꯟꯗꯨꯒꯤ ꯃꯈꯥꯗ ꯏꯆꯝ ꯆꯝꯕ ꯋꯥꯔꯤꯅꯤ, ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯤꯝꯅꯗꯤ ꯂꯥꯟꯅ ꯎꯔꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯃꯍꯥꯛꯇꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯟꯁꯣꯜ ꯑꯃꯗꯤ ꯁꯣꯟ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯐ꯭ꯌꯨꯆꯔꯗ ꯂꯩꯕ ꯃꯣꯅꯤꯅ ꯀꯤꯝꯗ ꯀꯟꯇꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯦꯛ ꯇꯧꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯣꯅꯤꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯎꯠꯂꯤ꯫ ꯉꯁꯤꯗꯤ ꯃꯣꯅꯤꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯉꯁꯤꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯁꯤꯗ ꯀꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯔꯤ꯫ ꯃꯍꯥꯛꯅ ꯑꯦꯁꯥꯏꯟꯃꯦꯟ ꯑꯁꯤꯕꯨ ꯀ꯭ꯂꯥꯁꯇ ꯎꯠꯄ ꯃꯇꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯩ, ꯃꯍꯥꯛꯀꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ, ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯌꯣꯟꯖꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯆꯦꯜꯂꯛꯂꯒ, ꯅꯪꯅ ꯑꯦꯁꯥꯏꯟꯃꯦꯟꯗ ꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤꯁꯨ ꯄꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯣꯟꯖꯨꯅ ꯃꯣꯅꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯛꯏ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯣꯊꯔꯁꯨ ꯀꯤꯝꯅꯤ꯫ ꯀꯤꯝꯅ ꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯂꯩ, ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯁꯨ ꯂꯩ꯫ ꯑꯁꯨꯝꯅ ꯌꯣꯟꯖꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯣꯅꯤ ꯀꯔꯤꯃꯠꯇ ꯄꯟꯊꯗꯅ ꯀꯤꯝꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯤꯝꯗꯤ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯗ ꯑꯣꯇꯣꯒ꯭ꯔꯥꯐ ꯏꯗꯨꯅ ꯄꯤꯔꯤ꯫ ꯃꯣꯅꯤꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯁꯜꯂꯒ ꯀꯤꯝꯗ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯃ ꯏꯅꯕ ꯍꯥꯏꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯔꯒ ꯀꯤꯝꯅ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯃꯣꯅꯤꯅ ꯀꯤꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯣꯅꯤ ꯀꯧꯏ ꯍꯥꯏꯔꯨꯕꯗ ꯀꯤꯝꯁꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯃꯣꯅꯤꯗ ꯍꯥꯏꯔꯤ, ꯀꯨꯏꯔꯦꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯈꯤꯗꯕ꯫ ꯇꯁꯦꯡꯕꯗꯤ ꯀꯤꯝꯗ ꯌꯦꯡꯂꯨꯔꯒꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨ 1999ꯗꯅꯤ, ꯍꯧꯖꯤꯛ 2002 ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯣꯅꯤꯅꯗꯤ 2022ꯗ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤꯅ ꯀꯨꯏꯗ꯭ꯔꯤ, ꯀꯤꯝꯗ ꯀꯨꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯀꯤꯝꯅ ꯃꯣꯅꯤꯗ ꯍꯪꯂꯤ, ꯑꯩꯒꯤ ꯊꯦꯡꯒꯨꯗꯣ ꯀꯔꯝ ꯇꯧꯔꯤꯕꯒꯦ? ꯃꯣꯅꯤꯅꯁꯨ ꯐꯖꯅ ꯂꯩ ꯍꯥꯏꯔꯒ ꯁꯥꯏꯟ ꯇꯧꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯤ꯫ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯃꯣꯅꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯝꯒꯤ ꯅꯨꯡꯁꯤꯅꯕ ꯂꯥꯞꯅꯈ꯭ꯔꯕꯅꯤ꯫ ꯀꯤꯝꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯗ ꯏꯔꯤ,
matam chupada nangi thamoigi wa taw thokliba khudimak laibakta tamlamnabani maduda thokiba khudimak nangi nara nate amadi kana amatagi maransu nate akiba pumba thado u wakanda khalibadu taw matam thengdringaida masida kimna haininglibasi monina yonjuda hainingliba wahai khudimak matamna leiringaida hayo haibani monishu mahangna khanjarapa punamak yonjuda haire aina nangbu khanjarakpadi kuire adubu nangna aingonda imanaba amagum yam koidana wari asum sabasida aishu nangonda haiba ngamdabani yonjuna ju hairi nangna asumna phongdokpase yamna nungaire natrabadi aina atopa kongthang ama lokhalamnabadi aina nangbu yamna miss torongani asumna makhoi ani gidi yanakre matang asida karigumba ama remind tokjarake Kim amadi moni ahanba radio da pau phaunaba matamda makhoi ani college gi building mamangda unasi haina khibaduda Kim gi mafamdana nungsayana saki aduga moni na nongna pungcho chotki masida nong chotuna leibasi ahal loiraba Kim na su ui aduga Kim masamangna yonjuda satin piraga moni gi manakta changjanaba haikhibani tanja asida Kim na moni gi manakta chingjalaga paska wari sanaribado aini haiba yarabani adubu yonji amadi moni gi nungsinabado kahe ningdabana Kimna yonjuda satin piraga makhoi ani chatlankhibani asumna yamna nungairaba movie ase matang asida loisanki aigi wakaldadi movie ase yamna fajai haina khali marakta twist ama lakhibaduna akhoida yamna nungaiba su phawali adom su khandana yengu adonga nungsinaribu nupi dugi machana pastagi nangonda pau phawre khalo aduga mapaduna nangi best friend dune khalagadi adomna kari phawgane habado comment thada biramu ngasigi wari asi libada soiki langi basi thauba yarugasu mayamna pukchen chawna ngakpigani asigumba Korean movie gumba se toina pujarake kamenda apama movie leragadi haibiramu ngasigi oinadi Khuman story collection na mayamdagi kainanaba yathangni jari mathangi video da muk thengnarasi